Mar Furup ko Chief Minister ga wari sananabagi wafam amata leite haina mar inpui na phongdrokre. Lengak na paikaliba yai pataurangi thabaksing khetigaw kendradi fail oire haina kheti sapna na pendaba phongdokre. Demand tanbana amani Malemgi sakti Amatana Manipur gi apunbugi saktam Thugaiba Ngamloi haina Chief Minister N Biren na thajaba thamkre. Level CM na phongduiba wafam do magi khara emotional oiba magi thamoi da phawa feeling ni Maduri feeling do I going to Japan lay. Adugo, I intelligence, I walk. Tamoidi can buy them lay, or a coke can be wakalam lay. Coke can be wakala di, Ojiki, Manipur di, Karagumas, Chakti, and then a Manipur Thugaiba, Ngamloi, you walk in the demo Yaning Deva. Yaning di Madugi slogan do, Madudi, a political party, even a port Mamanga. Kudamun the MP and you couldn't spoil the Kani kind of law with a Chapman. Aduga, what Haidoka, not the one as Karantaran, Chativa, Adubumbaneva. Hojiki, the Mana, Laura Miva, Apagi, Bangladesh, I will look Pupungamoy and Laura Machi, Shek, Chinas Laura Me, Aduga Libya, Akanba dictator, Api Marmar Gada, Pinasu, Apagi, Libya, the Kanam, that Tinjinamoy Kanam, Thugaiba Laura Me. Aduga, Iraqi, Saddam Hussein, so Maduga sa manabat slogan lorum. Aduga walgi sakti man kari sanadi ye matang chana ekta hudrakadi. Manungda akhoi crack like na bo na hudrakadi Saddam Hussein phasi tabgi aduga Muammar Gaddafi mayam jangna mo jing to na kalvert am the lotl na hati. Sheikh Hasina so mayam horkna helicopter to India ra chelaidin. Aduga Malemgi sakti Amatana Akogi Manipur Thugaiba Ngamloi hairagadi hojik leiba trek chatpa horpase masdida akogi ekta hudam neba masigi matangda government India amadi government in Manipur dagi thatra mangasida akogi ekta basu kaya udi hoi public no isam samna hairabada akogi kenoni highway ani hangdo ngamdri adadagi Maitai Singh Valley dagi lamthoga chatpa yadri Adagi Kuki MLA Tara Assembly character Mone Yaudrise. Adagi Moidi late Palatina demand Chatari. CM na Apagi Hibiriba demand of the Amani demand Taurido with the action winner Pakalaga Manipursi creation Chalaiba. Masigi creation Mienaba Matangasana actions in Lahova. Upon a career action logo in a Sarkara over the Yabanate. Other Yahanan Boda highway and is the free movement left. Aduga akoisi more sakyahanba settlement gidna kram ona khanadisiko aduga uki MLA tarasna yam united poina assembly yaw haibisi yadna redi makoi disqualified to wedra karandu state ni adugo the honorable CM gi award magi prerogative laibneba mantri ani lokthokpariji lepo hakku nemcha ki genga chimana hujiko lokthokna thak Arga hariwa MLA Tarasna Mapangi atau sang Universitas Minister Ani Amadi MLA Tara hanya semua haira banina moi atau sang Universitas Pangi haining basemuna haira tai arga makoi je kari mu disqualified to wana terka menteri Ani silok odi makoi na Manipur Thugaiba bagi changsile khongjang je chigi mayai je kara handagani si honorable CM Sri N Biren ngasi bu tawdri se kari ginoida Mepam kudina hangibu wapam neba. THAWAN channel asibu yang biri bakwai puno pahan maka taram oksari ngasigi maru ebe pausing yam da bijari. Mar Furup ke apex body ama oiriba mar inpuina tha asigi taraga nithoi da Manipur gi Chief Minister Nongthomam Biren assembly gi session da Manipur thokli birang asiloshin bagi pandam da Mar Furup ki tongan ton ba lusing ba kaya ga unaduna wari sanari haina phongdokki wahom adu aranba yumpham yaudwa Mar Furup pulan lamjing na bo hona bani haina Chief Minister N Biren da maral sirakli Mar impuina thadrok bacherol amagi matung ina Mar Furup ki lusing ma kaya Chief Minister Nongthomam Biren ga paw phawna duna thu matam da wari sanana ba honari haina phongdokki wahom adu Furup masel tokai tanana ba sinba thawong amani Mar tribe ki kanagumba mioi kharana Chief Minister Nongthomam Biren ga wari sanaram labasu hariba mioi sing aduna Mar tribe ki mihot sinba yaroi Mar tribe ki miyam amadi tribe asiga puwari de ki sagon aduna laiminrak laba elite
tribe singa punna lepminaduna awaba kaya khangminduna lakibani tangkak asida makhal makha kaya dagi aikhoi masel gi marakta tokhai tanab silak liba lalong asida aikhoi masel amato oina lepminaduna lamdam asida chathrak liba ethnic cleansing gi mayokta lepminaba mathau tai haina phongdokladuna lamdam asida chathrak liba rajniti gi oiba thausil ama oina maitai furup ki miyoi kharana kukijo miyam gi mathakta namthaduna thamnabagi lalong kaya chathrak labasu kukijo miyam gi leijariba puari kaidawnungda manghan bangamloi masigi damak miyam punamak amato oina lepminaduna achum wail phanghnanabagi damak khongjang kaya sangkhin gigani haina su cherol asina makha tana phong India lengak amadi Manipur lengak anina lairaba kohannabani haiduna paikhaliba PMGSY napsana singba tongan ba yaipa thaurangi thabak khudima khetrigau kendradadi fail oire yaipa thaurang sing asigi sakthung phangjagadaba beneficiary kaya sakthung phangnaba honabadasu achauba pulam oiduna hena lairaba ohele hiram asiga mari lenana kendra asigi oina lengakna paikhalak liba yaipa thaurang singi kanaba phangdraba beneficiary kaya gi mahut siladuna Imphal East ki Kongpal Sabal mamang lekai dagi khetrimim sapna kobi amana pendaba phongdrokli Pal Sabal mamang lekai da pangthokiba pawgi pham amada sapna na makha tana hai laingakna lairba singi damak paikhaliba yai pathaurang sing asi hakthengnana beneficiary singda phangandrabadi lairba ko onmak ngamloi Manipur laingakna Bharat laingaki miyeng makha da lairba ko onnaba paikhaliba tongan ba thaurang sing asi fail oire haiba masana takjare kidra asidagi laingakna paikhaliba thaurang sing asi board ki campaign taunaba pambai ama oire lengaki yai pathaurang sing asi ina khunba sangalaiba singi karanaba paikhat pathaurang sing oramle hairaduna mahak masamak khetrigau kendrigi manung sanba top nauria GP gi manung dalaiba lairabagi pankhai makha dalaiba miyoi amani machanupi ahum machanupa amagi mama oiribi mahaki mapuroibuna nongmagi apang bathabak suduna hingbani adubu laibak thibadagi mapuroibasu okto thauduna chatlingai da gari amna thomjinbadagi soktuna mimanadana lairibani lairaba beneficiary singda yaipa thaurang singi sakthung mapung phana phanganbiu lengak amadi department su achan mirai naidana beneficiary singi phangpham thokpa sakthung adu phanganbiu haina appeal tawrali Hauzik leiriba irang asina maram oiraga miyam thengnariba awabasing lengak asina khangi lengaki maikaidagi athubu matamda lanjenarak labasing masa gi mayumda hanjilhanaba amasung santi purunaba ngama thakto honari lengakna paikhatliba thabak thoromsing phongna haidokpa yaba natrangna yadaba kaya lei haina chief minister N Biren phongdokre wafam asingarang hapta kangjaibungda pangthokpa har ghar tiranga bike rally lamthabagi thoromda phongdokloduna mahakna hai prime minister gi lising makhada August 3 hauna laibak sinba thungna har ghar tiranga campaign pangthokliba asi laiba asigi unity amsung mapangal kalhannabagi wakhalondani ngasi pangthokliba bai rally asida miyoi lising mari romna saruk yariba asigi damak nuaiba phongdokladuna India asi malemda khwaidagi chawba democracy chatpa laiba amani kanglup amana makhogi oiba separate administration pigadabani haina demand tawrabasu Malemgi force Amatana Manipur gi unity amasung integrity Thugaiba Ngamloi masigi damakta wahang hangningai su oide rally asi sahi gi oina pangthokpa thorum oirabasu state asigi hauji oiri phim asidadi yamna maru oiba amani rally asina akhanaba ekoi amata oibagi amasung santi gi damak paujel chandokani miyamna su pangan kanba amasung unity laiba Manipur amasung India amu ohinna honabada mapung phana support pibiu haina phongdoki